Laingakna lamdam asigi miyamda ahongba mamalda fangaliba cheng matam sana amadi fangpham thokpa cheng masing suna fangde haibagi wakat kaya leiringai cherakta yumthangnariba Myanmar Da Naron da Pusinduna Yonthoknaba Hotnaramba oigani haina chingnaba TATA mari da haptuna purakpa cheng bag satruk ASSAM Rifles ki KANGBUNA Moreh Dagi PHAGATPA ngamkre Pawasina hai Moreh da leiba SUBA ASSAM Rifles ki KANGBUNA mahugsagum ngarang ayuk pung 3:10 rom taba matamda Myanmar ga tainariba Moreh gi Sunrise Ground manakta patrolling chatpa matamda chingnaningai oiba mongda TATA mari khamduna leramba thingnaki TATA sing adugi registration number na MN02G 3108 MN04A 4063 MN04C 0220 amadi MN03W0164 ni Kudakta TATA adugi driver sing masak khangdokpaga loinana gari sing adu da yauriba potlam sing adu masak khangdoknaba hotnabada Government of Punjab faina thaba lamdamasigi miyamna super fine haina khangnaba cheng bag satruk yauramba thingnaki driver sing adu machil hangbagi thabak sathabada cheng sing adu Myanmar da pusinkigadabani haiba khangbangam adu moinamak sing adu purakbagi mari leinaba che sang puthoknaba khanganba matamda driver sing aduna puthokpa ngamkhidaba Puthokpa ngamkhidabana maram oiduna khudakta potlam sing aduga konana driver sing adu fakivani hairi Faraba driver sing adudi Thobal district ki haibong makhong makha laikai dagi MD Liaka Chaikuntrani thoi apokpa Taher Ali Andro khunau laikai dagi Laisung-bam Kanhai chahini phumapan apokpa Laisung-bam Niza Singh Kharasan maning laikai dagi Laurembam Sarat Maitei Chaikunmanga apokpa Laurembam Ingo Cha Maitei Amadi Kha Sanjanbam akha laikai dagi Laisram Lokesor Singh chahini phumanga apokpa Laisram Kulvidu Singh kawi Fagalaba polam sing aduga loinana custom preventive force da khusinakre hari